Manipur top channel ki mekai degi ngasi numida wairam phone ki bakang lai pak ki maira degi Manipur da thukli ba lala se lusina na ba maite amari ko ki furup ani ki marak to wari sana na ba ki damakta amuko gi miyoi uhum amari fox ki miyoi uhum Delhi da thungkre Hauzu Manipur da thukli bi irang asi ki waroi sinama purak na ba barat lengan halokhalak pa khong thangi saruk am oina hayeng April manga da Ministry of Home Affairs na mapungoi ba thaudang dawduna New Delhi da pangtuk na ba thaurang tawri ba Manipur gi koki CSO singamadi maitei community gi CSO singi ba mi phamnga sida saruk yana ba gi damak tanga si All Manipur United Clubs Organization amako gi President Nando Luwang lusingba miyoi ohum amadi Federation of Civil Society Folks ki Vice President BM Yaimana lusingba miyoi ohum na saba team ama Delhi da thungkre wari sanaba sida saruk yagadori ba amuko gi miyoi ohum na saba team adudi amuko gi President Phairoism Nando Luwang amuko gi hani gi President Ito Tongbram amadi Dr. Danabi Lashramni aduga Fox ki miyoi ohum na saba team aduna BM Yaimamadi Fox ki maru eba thaudang lori ba miyoi ani ni haina pausi sina phangwa paung haidi Amaramda amuko amasum Fox na lusing ba miyoi ohum na saba puna miyoi taruk wari saba sida saruk yana bagi ngasi Delhi da thungkiba asi natana atai Manipur gi oina mitei community gi CSO singdi wari saba sida saruk yana ba Delhi da sangkiba gi paulaiti Amaramda maite amasum koki community ani gi marakta Ministry of Home Affairs na saruk maru oiba thaudang lawduna Manipur da thokli bi irang asi lusinana bagi matangda hayeng wari sanagadori basida koki community gi karam CSO singi lusing basing saruk yagadagi habadusu hausik phawba khangba ngamdana leiri panba yabadi kotu gi maikei digi tongan ba wafam ahum center lengak ta mangjong na thamkhrabani thamkibu wafam ahum adudi atai amata koki taba mafam da sanghandaba separate administration ki warushin purakpamadi sahi ama ceasefire agreement tawna baibisini haibu wafam sing si bar lenga na thabak to onthoktrabadi mifam maduru saruk yaro heb phawba phongdokhiba lekhrabani amaromdana Saisakpa Raju nongi thongal da bom thamjalamle lamdam asigi matam isagi saknairaba saisakpa ama oibadana tana Manipur film gi actor amasu oiriba miyamna Raju nong hairaga hena sakhangnaba miyoi asiki yumgi thongal da ngase bom ama thamjalam lairi pausisna phongma paugi matu inadi Imphal West Police Station ki manungsan Manipur Legislative Assembly Complex ki maning thangba thangmaiban Lila Singkhong Nangkhong da leiba Raju nongi yumgi thonggal sakhangdaba singna bom thamjanam ban heri ngase pung tarerom tarakpa matamda imung manunggi miyoi singa bom adu thengnarakibane tungda police na pau piraba matungda aso engam yaudana Manipur police ki bom expert ki bom adu lokthokre heri adumoina ma bom adu kanana kari maram gi damukta thamjilambano haiba hausu phawpi oinadi sap saba pau khangmamdri amarumdana Koki sing highway sing da ating mapi batuk na ba masum kulai thadorak na ba matungda condition yaudana wari sana ba sungani haumi hayeng April manga da Ministry of Home Affairs na koki sing Civil Society Organization CSO sing amadi mita gi CSO sing wari sana na bagi silli ba mifamasi center government na peace lak na ba thabak tawri ha ba unaba matam len na ba khongthangni masina yellow mi singi oina Kana bamata pangloi haina Federation of Home ki General Secretary Y Syam Khumana khuyek piduna press thadorakpa chirol aman haidi siol sin hai koki na wari sanadringai da condition ahum thammakre ahan bada mitei amata koki taba mafam da sanghandaba ani subada separate administration ki waroisin purakpa ahum suba sai ama ceasefire agreement tawna ba haibisini aikoina wari sanage saruk yagi hairabadi aikoi gi condition thamgodabani wari sanagadori basi karamba koki gano wari sanaba sida yawgodoriba singdu India gi citizen la karamba matamdagi Manipur da lerakhi haibadu hana khangan thui aduga lamsi yelhomi yet sarai leiba singini moina laklaga kundas lakpani haibisu moina yaraba matungna wari sanagadabani madunatana koki na condition thamlaga wari sanabadi mifam madu makhoi gi condition adu wari sanabadi yari haina koki na logani wari sanabagi kanabadu koki na lawduna matung tarakpada makoina piba condition ahumda wari sanakhri haina khudong sa balarok loi haningai leiti haidi solution hai wari sanabagi mot central government gi subject ama oiriba national highway sing mipung kudimangna free oina sathanba amadi sing da laiba mitei gi laifam sing amasum puwari amadi nat ka sagona ba mafam sing ngak senduna tekta kaidana thamnaba hana hona phamthui mitei di thiemaga yani kulai pithu amasung kulai thadui haiduna
अपंग मसीबुदु तौदब फै कोकीना खुलाई थादोकलोय नेशनल हाईवे थिंगनी हाइरिबसिदा इंडिया गवर्नमेंट करी तौफम थुई हाइबदु हाना तौबना नकलनी की पीस पुरकपदा मतिंग ओइगनी हाइरि सोलसिना अरोइबदा हाइरिबदि वारी सनगे हाइरगा गवर्नमेंट का अदुम वारी सनबियु अदुगा मदुदा यलौमी की इंटरेस्ट ओनबदि यारोय अमसुम कांगपोकपी अमदि सुचामपुरदगी मियोय क्या मखोयगी मरमदा म्यांमार संगदुना लाल यावगी वफम लेरगदि म्यांमार मखोयगी सेपरेट एडमिनिस्ट्रेशन फंगनबा होनबा फगनी अदु ओइरबदि मणिपुर उतांगबिगी पोलुम सुपुरै ngasi फाव इंडिया गवर्नमेंट म्यांमार रिफ्यूजी सिंगसु सु तौनब तोक्तबसिगी नुंगयोयबा वाहनथोक्तुना मणिपुर मसे तानब मदि पीस पामजब यलौमी सिंगदा असौब सथी अमा पीरिबसिनी मसी तुंग कोइना तौदनब सु तोक्तुन इंडिया गवर्नमेंट लमदम सिगी मियांगी खलग थबकदा ओंथोकम थुई मणिपुर की येलौमी सिंगी अपामबन नथैरग वरी सनबगी वंथुक लैगदरा हाइबा वहांसु फेडरेशन ऑफ हौमीना भारत लेंगा की मफमदा हंगलि अमरमना मणिपुर की MLA खरा असम की CM उनदुना मणिपुर थोकलिबि इरांग असे लुसिननब होनबदा मतेंग पांगबिना भाइसख्रि ngarang Guwahati da paisin ki MLA kaya amadi BJP Manipur Pradesh ki official khara Assam ki Chief Minister Himanta Biswa Sharma gona duna wari sanakre hari pausin hai ngarang tuan pungpham da Guwahati da sangkhibe MLA Gobidas Konthaujam KS Ibomsa Singha TS Santi Singha M Rameshwar Singha K Syam Kumar Singha M Sushil Maiti MD Abdul Nasir Amadi BJP Manipur Pradesh ki General Secretary K Sarat Singhana Assam ki Chief Minister Himanta Biswa Sharma unaduna hauju Manipur da thoklibi rang asigi operation purna bohona bada lawu yaba thaudang sing lawbi hoisaki atopa paw gi likhun amadagi ngarang Delhi da sangkhiba MLA khara dingasi Delhi di yokre MLA khara na Delhi da paisin ki ba adugi sabsab maramdi khangmangamdri ABM Chicken and Duck Center na offer ga loina nungairaba paujal ma puduna laksari online gi khuthana contact tawbiraga natragan akhoi gi address Kongbo Bazar Singjamai Road ta lakpiraga meet hotel gi school boarding tawbiriba hotel gombe gi order online gi kuthangda order tawbiraga akhoi gi address oiriba Kongbo Bazar Singjamai Road ta lakpiraga meet ahongba malda dress ta 240 light ta 200 pibiraga order tawbirak loina nomada sangdraba yadraba grocery gi items sing ahongba mamalda phangbigani akupa marur gi damak ABM Center and Duck Center contact number 9233682063 da contact tawbiraktuna akupa marul khangbiu loina offers ki khudong sabasu lobi hau amaromna koki militants na kaplak panungmai na pan madagi soktuna lairiba Syam Sundar 80 unit 26 na sel gi tengbang kusina khri kumja inglising ani ga khungo humdagi me humdagi hauduna satharaliba Manipur thoklibi irang asigi manungsana sayeduma ki September 9 na palel da koki militants na satharkiba attack ta nakalani da kuthona kiba thagdokta yet thangwa phaigana nongmai maruna panduna sokpadigi ngasi phawba mapung phana fogatpa ngamdana lairiba kaksing mayai laikai Sambal Asangba Paringdagi Mayang Lambam Syam Sundar Allies Inaubi Apokpa Lekidraba Mayang Lambam Tom Saud Arambai Tengol 26 unit kaksing na selgi mating pikrari Arambai Tengol gi lusing porel korongan bukhuman gi miyam khada 26 unit kaksing gi Tengol loising selgi tengbang adunga sikusina kibne hari selgi tengbang kusina badugi matang 26 unit kaksing gi second command Ramesh na phongdokibada palelgi lanphamadura Manipur gi ngamkhai kanana bohona bada sokpadigi ngasi phawa phagatpa ngamduna lairiba mayang lamam Syam Sundar Allies Inaubi ngasi sokibaduna maram moiraga satpa ngamdana lairi iramdam iraiba ki ngamkhai ngaklabigi damakuki singna landarak ngakthokna bohona bada asokpa yawkiba sing masa masagi maranai tabigi mohong amada lairi sigumba kaya AT gi maikaidigi thamoi sukna nungaijadi adumapu AT gi maikaidigi sel thungi awaba kya leibana mating pangbasu ngamjadi haigi mauna makhatan hai haukiba March 13 da kaksing gi maru oiba singsang kya da sauna lamai saklakpada AT 26 unit kaksing gi tengoloi singna lamai sakpatu kanana bohnaki tengoloi singna kanna hona zakhibadubu masakhang biduna agenda kaksing haiba WhatsApp group amana pirako senpham khara amasum AT 26 unit kaksing gi tengoloi advisor kharna pirako tengbang adu ngasi kusina jabane asigumba imaleba kingam kai kanana bohona bigi lanpham da aso apan nangkraba singda lamdam asida laibiri CSO singa mari puksel sarba miyam su mateng pangbiu hainasu Ramesh na miyang gi puning singki Makasa tharak poina kanglei pa ki maira gi editorial ma'am special content moina ma'am na thamjagi voter oiriba miyam na Manipur PR kanana puraki haibadu mayek singna khanglabra natra
Indian citizen amu oina masagi sei taraga nipan surabadi electoral roll da sanduna Indian constitution gi makhada pangthok liba miyangi mihut khanbegi mikhal singda bot thadaba yare dubu voter oiriba singna phidam ningai oiba voter amamam oidabadegi mikhal pangthokwa matamda asengba miyangi mihut khanba ngamdabegi awaba madi Manipur da sahi kya gi mamangdagi sauna mayungna duna lakli mikhal gi matamda mirep oina songthorakliba kayana voter oiriba singda sel piraga bot thada hananbegi satnabi ama adumak lairi loinana mikhal gi matamda muscle power money power amadi gun culture da yumpham oiduna bot kana bo honai habisisu voter oiribising khangpam thui masina asengba miyamgi mihut khanma ngamdabadagi lengak sasan kangkhong sairakpa miyamgi mihut oiribisingna sakti paikraba matungna masa masagi oijabana mang thaduna thabak torakpadagi leikha tapa Manipur ama haibadu ohelakli tasengna hairabada ngasi Manipur President rule gi lengak sasan ama purakhiba si kanana no haibadu voter oiriba miyamna mayek singna khanglibasini masigi maram haibabu Manipur da miyamgi mihut oiriba MLA singna CM BJP gi lengak sasan ama lairame dubu mapung phana lengak sasan adu laina BJP amadi BJP da sagoliba atopa political party sing gi MLA sing gi marakta yamna sauna mot khenarakpadigi aphapa lenga ama haibadu oirakhidi masina Manipur thokliba tha kunganathu helaglaba lalasi loisinba ngamdana Manipur miyambu awaba ipak langthaduna thambaga samanakhi matamdugi BJP ki lengak laina Manipur si kangkhong sairaba miyoi gi hak khongaunaraba masagi maramdamda phawbada maningtamna sasaba ngamdraba mihat mipun amadi mikap mirau kholtana thalaba Manipur haibadu ki oiriba phiba masidigi Mariba kananabagi damakta mangzil thana thabak tawgadaba matamdugi Chief Minister N Biren Chief Minister phamdagi resign tawki loinana Manipura President rule thamjinduna lengak sasan gi thabak paisinki Manipura President rule thamjinki basi kanana no haibasi aikhoigi miyangi mihur oiribe MLA singaduna soibadagini makhoi masel amatu oina puksel khojel tinna kathokpana mang thaduna lengak sasan gi thabak tawminaramba tarabadi Manipura PR sasan lakloi loinana koki narcotics na Manipur thugaiduna koki len semna landar khibasisu mai pakna lanthengna bad ngamduna tangdu leitaba Manipur am ohelamgadabani adubu miyamgi mihur oiribe MLA singna lawpham tokpa thawdang thokpa lebak ngakpagi thawdang adu lawba ngamdabadigi Manipur PR lakhibani habisi voter oiribe singna khangpham thoi madunadi Manipur miyambu wahaliba asibagi khyata langsiliba tungi mirolgi khungul muthanna hotnariba si kanana no haibadu masak muna khanglabanina voter oiriba singna mikhalgi matamda afaba puksel sengba kathokpana mang thaduna lebak miyamgi damakta tawgudaba mirepta vote pibigi hainabi sungsoi soidana leibatai madu natrabadi senjau paiba miyambu lalon potkum khanduna voter oiba ngamba miyoisingbu afaba mirepni haiduna vote piduna miyamgi mihut oina thakat khiba tarabadi ngasi Manipur miyamna thengnariba awabasi adumak thengnaduna laikigani habisi voter oiribisuna khangpham thui hauju Manipur PR lengak purakhiba sisu Manipur gi kendra khumfu sidigi mikhal matamda miyangi mihut oina voter oiribisingna vote piduna khalakhiba MLA sing aduna ni habadu khangpham thui aduna Manipur thugaina honaragliba aphongba yeknaba oiraba koki theorising masak khanglaba phawda mayuknaba ngamdraba miyangi mihut MLA sing loinana makhoi na lengak sasan tawba haitabadagi Manipur PR sasan purakhibani habisi khanglabanina makhoi gumba leibak miyambu wahanba mareibak Manipur thugaina honariba aphongba yeknaba masak khanglaba phawbada mayuknaduna lanthengnaba ngamdi pangdaba miyangi mihut singna habadu tasengna khanglabanina makhoi gumba MLA singasi amuhana mathangi mikhal miyangi mihut oina thagalaktanaba voter oiribising asetpa phirep lawpham thui haiba kanglai paki mairagi editorial miyamna thamjari Amaramdana Indian Navy na Mumbai coast ki illegal narcotic drug kg lisingani ge songa fakat pangamkhri Indian Navy ki yamna yangba apikpa jahaz Navy's P-81 aircraft na INS Turkish Indian Navy singa pirak pawam ki matungina Mumbai coast port pupu jahaz khar mong narcotic drugs sing puduna illicit trafficking tawgadori heba paw phangbadigi INS Turkish na P-81 aircraft amasum Maritime Operation Center Mumbai gi matinga loinana helicopter sing sizinaduna port pupu jahaz singi movement sing monitor tawduna operation sataki haidi tungda Marine Commando ki specialist boarding team singna singnaba jahaz landing tawduna thibumbu gi thapak sing sataki thiba humbaduda seal package sing hangdoktuna yengluba matamda kg lisingani gi songarongi narcotics substances including lising aniga sahunga marfu taruk kg of hashish and samaga kunga mathoi kg of heroin cargo
ꯍꯣꯜ ꯑꯃꯁꯨꯡ ꯕꯦꯁꯤꯜꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯌꯥꯎꯕ ꯊꯦꯡꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯤꯡꯁꯤꯡ ꯃꯌꯥꯏ ꯊꯧꯗꯣꯛ ꯑꯁꯤ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2015 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯐꯥꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2013ꯒꯤ ꯅꯕꯦꯝꯕꯔ ꯊꯥꯗ ꯑꯟꯗꯃꯥꯟꯗ ꯐꯤꯁꯤꯡ ꯕꯣꯠꯇ ꯄꯨꯔꯝꯕ ꯅꯥꯔꯀꯣꯇꯤꯛ ꯗ꯭ꯔꯒꯁ ꯀꯦꯖꯤ 6,000 ꯐꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯗꯛꯄ ꯄꯥꯎ ꯑꯃꯅ ꯐ꯭ꯔꯤ ꯑꯥꯏ ꯀꯦꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯃꯨꯛꯀꯣꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯕ꯭ꯔꯥꯏꯠ ꯋꯦ ꯀ꯭ꯂꯕꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯨꯅ ꯃꯤꯗꯂꯦꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯝꯗꯣꯡ ꯂꯩꯀꯥꯏꯗ ꯐ꯭ꯔꯤ ꯑꯥꯏ ꯀꯦꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯥꯏ ꯀꯦꯝ ꯑꯗꯨ ꯑꯌꯨꯛ ꯄꯨꯡ 9:30 ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯗꯂꯦꯟꯒꯤ ꯗꯣꯛꯇꯔ ꯗꯥꯏꯅꯥ ꯁꯤꯅꯥꯝ ꯗꯣꯛꯇꯔ ꯃꯍꯩꯔꯦꯝꯕꯤ ꯍꯧꯔꯨꯡꯕꯝ ꯑꯣꯞꯊꯜꯃꯣꯂꯣꯖꯤꯁ ꯆꯅꯝꯕꯝ ꯔꯣꯅꯥꯜꯗꯣ ꯖꯦꯔꯤꯃꯤ ꯃꯦꯅꯦꯀꯥ ꯑꯔꯨꯕꯝ ꯅꯥꯎꯕ ꯊꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯨꯛꯀꯣꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯤ.ꯑꯩꯆ. ꯁꯟꯖꯤꯕ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯕ꯭ꯔꯥꯏꯠ ꯋꯦ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦ. ꯒꯧꯔ ꯁꯤꯡꯍꯅ ꯃꯔꯨꯑꯣꯏꯕ ꯊꯧꯃꯤ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯁꯤꯟ ꯂꯥꯡꯂꯤꯕ ꯃꯤꯌꯥꯝꯕꯨ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯀꯦꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯕꯗ ꯊꯧꯗꯥꯡ ꯂꯧꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ